ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯗ ꯈꯨꯗꯣꯟ ꯇꯝꯖꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯩꯒꯤ ꯃꯤꯡ ꯀꯥꯔꯁꯣꯟ ꯀꯧꯖꯩ꯫ ꯂꯩꯐꯝꯅ ꯕꯤꯁꯅꯨꯄꯨꯔꯗꯒꯤꯅꯤ꯫ ꯏꯆꯤꯜ ꯏꯅꯥꯎꯅ ꯅꯨꯄꯥ ꯉꯥꯛꯇ ꯑꯅꯤ ꯈꯛꯇꯅꯤ꯫ ꯇꯁꯦꯡꯕꯗꯤ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯍꯨꯏꯒꯨꯝꯕꯁꯤ ꯌꯥꯝꯅ ꯀꯤꯒꯜꯂꯤ꯫ ꯑꯗꯨꯕꯨ ꯂꯥꯏ ꯇꯤꯟ ꯕꯨꯠ ꯄ꯭ꯔꯦꯠꯀꯨꯝꯕꯁꯤꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯀꯌꯥ ꯀꯤꯒꯟꯗꯦ꯫ ꯄꯨꯟꯁꯤꯗꯁꯨ ꯑꯃꯨꯛꯐꯥꯎ ꯊꯦꯡꯅꯖꯔꯛꯇ꯭ꯔꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯕꯨ ꯄꯣꯛꯄꯤꯔꯛꯄ ꯏꯃꯥ ꯕꯕꯥꯁꯤꯅ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯀꯣ ꯚꯦꯟ ꯑꯃ ꯂꯩꯕꯤꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤ ꯄꯨꯟꯅ ꯄꯩꯁꯥ ꯇꯥꯟꯕ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯑꯅꯝꯕꯅꯁꯨ ꯒꯥꯔꯤꯁꯦ ꯑꯩꯅ ꯑꯗꯨꯝ ꯊꯧꯔꯝꯃꯤ꯫ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏ ꯗꯗꯥꯒꯤꯗꯤ ꯗꯨꯀꯥꯟ ꯑꯃꯁꯨ ꯂꯩꯖꯩ꯫ ꯃꯗꯨꯅ ꯗꯗꯥꯗꯤ ꯗꯨꯀꯥꯟꯗ ꯑꯣꯏꯅ ꯑꯅꯝꯕꯅ ꯐꯝꯃꯝꯃꯤ꯫ ꯑꯩꯅ ꯔꯤꯖꯥꯕꯀꯨꯝꯕ ꯂꯥꯛꯄꯗ ꯒꯥꯔꯤ ꯑꯗꯨꯝ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯩꯁꯨ ꯊꯦꯡꯅꯧ ꯇꯝꯃꯝꯕꯒꯤꯔ ꯀꯔꯤꯅꯣ ꯄꯨꯟꯁꯤꯗ ꯑꯃꯨꯛꯐꯥꯎ ꯊꯦꯡꯅꯔꯛꯇ꯭ꯔꯒ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯒꯤ ꯄꯥꯂꯤ ꯇꯥꯔꯝꯃꯤ꯫ ꯑꯩꯅ ꯊꯦꯡꯅꯔꯛꯀꯗꯕ ꯍꯌꯦꯡꯅꯤ ꯍꯥꯏꯕꯒꯤ ꯉꯁꯤꯒꯨꯝꯕ ꯑꯍꯤꯡ ꯑꯁꯤꯗꯁꯨ ꯑꯩꯁꯦ ꯃꯪ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯪꯗꯁꯨ ꯑꯩꯒꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯑꯃ ꯇꯣꯡꯉꯒ ꯂꯩꯕꯒꯤ ꯃꯃꯤ ꯑꯃ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅ ꯅꯨꯄꯤꯗꯨꯗ ꯋꯥꯔꯤ ꯁꯨꯝ ꯁꯥꯔꯝꯃꯤ꯫ ꯀꯩ ꯂꯝ ꯌꯧꯒꯗꯕꯅꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯝ ꯂꯥꯞꯄꯗꯤ ꯊꯤꯟꯕ ꯉꯝꯖꯔꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯇꯣꯡꯉꯤꯕ ꯅꯨꯄꯤꯗꯨꯁꯨ ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯩꯅ ꯍꯪꯉꯤꯕꯗꯨ ꯀꯔꯤꯁꯨ ꯈꯨꯝꯗꯦ꯫ ꯀꯣꯟꯅꯗꯤ ꯂꯝꯕꯦꯜ ꯑꯃꯒꯤ ꯃꯇꯥꯏꯗ ꯐꯤꯉꯧ ꯁꯦꯠꯄ ꯃꯤꯑꯣꯏ ꯈꯔ ꯂꯦꯞꯄꯒ ꯂꯩꯔꯝꯈꯤ꯫ ꯑꯩꯒꯤ ꯒꯥꯔꯤꯗꯨꯁꯨ ꯃꯈꯣꯏꯅ ꯈꯥꯝꯃ ꯈꯨꯠ ꯈꯜꯂꯛꯄꯗꯒꯤ ꯑꯩꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯒꯥꯔꯤꯗꯨ ꯈꯥꯝꯃꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯤꯉꯧ ꯁꯦꯠꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯑꯁꯤꯕ ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯤꯕꯗꯨ ꯃꯗꯨ ꯑꯃꯨꯛꯇ ꯊꯥꯡꯗꯍꯧꯈꯤꯒꯦ꯫ ꯅꯪ ꯉꯥꯏꯍꯥꯛ ꯉꯥꯏꯌꯨ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯍꯧꯖꯤꯛꯋꯥꯏꯗ ꯒꯥꯔꯤ ꯃꯅꯤꯡꯗ ꯐꯝꯃꯒ ꯂꯩꯍꯧꯔꯤꯕ ꯅꯨꯄꯤꯗꯨꯕꯨ ꯃꯈꯣꯏꯅ ꯑꯁꯤꯕꯅꯤ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯑꯩꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯍꯦꯛ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯇꯁꯦꯡꯅꯃꯛ ꯅꯨꯄꯤꯗꯨ ꯑꯁꯤꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨ ꯍꯦꯛ ꯎꯔꯨꯕꯗ ꯑꯩꯁꯨ ꯑꯍꯤꯡ ꯑꯗꯨꯗ ꯍꯦꯛ ꯆꯤꯡꯉꯛꯈꯤ ꯍꯥꯏ꯫ ꯀꯣꯟꯅꯗꯤ ꯏꯃꯥꯅ ꯑꯩꯕꯨ ꯏꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯏꯁꯥꯗ ꯒ꯭ꯌꯥꯟ ꯂꯥꯛꯆꯔꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ "ꯏꯕꯨꯡꯉꯣ, ꯅꯃꯪꯗ ꯀꯩꯀꯩ ꯎꯔꯒꯦ?" ꯍꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯑꯍꯤꯡꯒ ꯑꯣꯏꯕꯒ "ꯀꯔꯤꯁꯨ ꯇꯧꯗꯦ ꯏꯃꯥ" ꯈꯨꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯑꯍꯤꯡ ꯑꯗꯨꯗ ꯃꯗꯨꯒꯤ ꯑꯀꯤꯕ ꯃꯪ ꯑꯗꯨ ꯍꯦꯛ ꯎꯔꯨꯕꯗꯒꯤ ꯏꯁꯥꯗ ꯇꯨꯝꯊꯕ ꯉꯝꯃꯝꯗꯦ꯫ ꯋꯥꯈꯟꯗꯁꯨ ꯑꯁꯨꯝꯅ ꯏꯁꯥ ꯏꯇꯣꯝꯗ ꯈꯟꯖꯔꯝꯃꯤ, ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤ ꯃꯪꯗꯨꯗꯤ? ꯑꯗꯨꯃꯥꯏꯅ ꯀꯤꯕ ꯃꯪꯗꯤ ꯑꯃꯨꯛ ꯐꯥꯎꯕ ꯎꯖꯔꯛꯇ꯭ꯔꯤ꯫ ꯅꯠꯇ꯭ꯔꯒ ꯉꯁꯥꯏ ꯑꯩꯅ ꯇꯨꯝꯃꯝꯗꯥꯏꯗ ꯐꯣꯟꯗ ꯑꯀꯤꯕ ꯐꯤꯂꯝ ꯈꯔ ꯌꯦꯡꯉꯒ ꯇꯨꯝꯁꯜꯂꯨꯕꯒꯤ ꯃꯗꯨꯒꯤ ꯑꯣꯏꯔꯤꯕ ꯖꯥꯔꯥ? ꯍꯣꯏꯗ ꯃꯗꯨꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯈꯟꯗꯨꯅ ꯑꯩꯁꯨ ꯑꯃꯨꯛ ꯇꯨꯝꯁꯜꯂꯝꯃꯤ꯫ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒꯗꯤ ꯏꯃꯥꯅ ꯑꯃꯨꯛ ꯍꯪꯉꯛꯈꯤ, "ꯏꯕꯨꯡꯉꯣ, ꯉꯔꯥꯡ ꯑꯍꯤꯡ ꯅꯃꯪꯗ ꯍꯦꯛ ꯆꯤꯡꯉꯛꯏꯕꯗꯨ ꯀꯔꯤꯒꯤꯅꯣ? ꯏꯃꯥꯗ ꯍꯥꯏꯌꯨꯅꯦ꯫ ꯅꯈꯣꯏꯗꯤ ꯒꯥꯔꯤꯁꯨ ꯊꯧꯗꯣꯔꯤꯕꯅꯤ꯫ ꯃꯗꯨꯅ ꯃꯪꯗ ꯎꯕ ꯊꯧꯗꯣꯛꯁꯤ ꯇꯥꯏꯕꯪꯗꯁꯨ ꯊꯣꯛꯍꯟꯕ ꯂꯩꯕꯅꯤ꯫ ꯑꯐꯠꯇꯕ ꯃꯪ ꯑꯣꯏꯔꯒꯗꯤ ꯏꯃꯥꯗ ꯇꯝꯃꯛꯑꯣ꯫ ꯃꯃꯥꯡ ꯑꯣꯜꯂꯒ ꯅꯪꯒꯤ ꯅꯊꯛ ꯊꯣꯡꯕꯗ ꯇꯝꯊꯣꯛꯑꯕꯗꯤ ꯀꯣꯛꯏ" ꯍꯥꯏ꯫ ꯀꯔꯤ ꯃꯪꯅꯣ ꯍꯪꯉꯛꯈꯤ꯫ ꯏꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯅ ꯃꯣꯠꯁꯨꯝꯅ ꯈꯨꯝꯃꯤ, "ꯏꯃꯥ, ꯀꯩꯁꯨ ꯅꯠꯇꯦꯗ, ꯚꯨꯠꯀꯤ ꯃꯪꯅꯤ꯫ ꯇꯥꯏꯕꯪꯗ ꯑꯣꯏꯊꯣꯛꯑꯔꯣꯏꯗꯕ ꯃꯪꯅꯤ ꯉꯔꯥꯡ ꯑꯩꯅ ꯎꯔꯝꯃꯤꯗꯨ꯫ ꯑꯩꯗꯤ ꯀꯩꯁꯨꯝꯕꯨꯗꯤ ꯈꯟꯕꯤꯗꯦ" ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯃꯣꯠꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯄꯅꯤ꯫ ꯃꯃꯪꯗ ꯎꯕꯐꯥꯎ ꯇꯥꯏꯕꯪꯗ ꯇꯝꯊꯣꯛꯄ ꯍꯩꯇ꯭ꯔꯤ꯫ ꯐꯔꯦ ꯐꯔꯦ, ꯍꯣꯔꯦꯟ ꯒꯥꯔꯤ ꯊꯧꯕꯗ ꯅꯤꯡꯊꯤꯖꯅ ꯆꯠꯂꯨ꯫ ꯅꯌꯥꯝꯕꯒ ꯆꯠꯇꯣꯔꯤꯕꯣ?" ꯍꯪꯉꯛꯈꯤ꯫ ꯑꯩꯅ "ꯑꯃꯨꯛ ꯆꯠꯂꯣꯏ ꯏꯃꯥ, ꯗꯗꯥꯗꯤ ꯗꯨꯀꯥꯟꯗ. ꯑꯩꯅ ꯃꯤꯒꯤ ꯔꯤꯖꯥꯕ ꯈꯔ ꯂꯩ, ꯃꯗꯨ ꯆꯠꯇꯣꯔꯤꯕꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯑꯩꯁꯨ ꯏꯔꯨ ꯃꯥꯏꯊꯖꯕ ꯂꯣꯏꯔꯒ ꯆꯥꯛ ꯇꯣꯛꯇꯨꯅ ꯒꯥꯔꯤꯗ ꯀꯥꯔꯛꯅꯕ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯋꯥꯈꯜꯗ ꯉꯔꯥꯡ ꯑꯩꯒꯤ ꯃꯪꯗ ꯎꯔꯝꯕ ꯑꯀꯤꯕ ꯃꯇꯧ ꯑꯗꯨ ꯈꯪꯅꯤꯡ ꯍꯦꯛ ꯅꯤꯡꯁꯤꯡꯉꯛꯈꯤ꯫ ꯒꯥꯔꯤ ꯃꯅꯨꯡꯗꯒ ꯍꯤꯞꯄꯒ ꯂꯩꯔꯝꯒꯗꯕ ꯑꯣꯏꯅ ꯅꯤꯡꯉꯝꯃꯤ꯫ ꯃꯗꯨꯅ ꯑꯩꯁꯨ ꯒꯥꯔꯤ ꯀꯥꯗ꯭ꯔꯤꯉꯩ ꯒꯥꯔꯤꯒꯤ ꯃꯅꯤꯡ ꯁꯤꯠ ꯑꯗꯨ ꯍꯥꯟꯅ ꯍꯥꯡꯇꯣꯛꯑꯒ ꯆꯦꯛ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯁꯨ ꯌꯨꯝꯗꯒꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯣꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯀ꯭ꯋꯥꯀꯩꯊꯦꯜꯗꯒꯤ ꯃꯤꯑꯣꯏ ꯈꯔ ꯔꯤꯖꯥꯕ ꯑꯣꯏꯅ ꯅꯦꯛꯂꯛꯄꯗꯒꯤ ꯑꯩꯁꯨ ꯃꯈꯣꯏꯕꯨ ꯊꯥꯗꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯅꯣꯡꯁꯨ ꯆꯨꯔꯝꯗꯥꯏꯒꯤ ꯅꯣꯡ ꯌꯥꯝꯅ ꯈꯥꯛꯑꯝꯃꯤ꯫ ꯄꯨꯡ ꯌꯦꯡꯉꯨꯕ ꯃꯇꯝꯗꯁꯨ ꯑꯍꯤꯡꯒꯤ ꯄꯨꯡ 7ꯃꯨꯛ ꯇꯥꯔꯦ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯊꯥꯗꯔꯝꯃꯒ ꯌꯨꯝꯂꯣꯝꯗ ꯏꯇꯣꯝꯗ ꯍꯜꯂꯛꯅꯕ ꯇꯧꯔꯝꯃꯤ꯫ ꯋꯥꯈꯟꯗꯁꯨ ꯍꯤꯌꯥꯡꯊꯥꯡꯂꯣꯝꯗꯒꯤ ꯍꯜꯂꯛꯀꯗꯕꯗꯨꯁꯨ ꯈꯔꯁꯨ ꯉꯜꯂꯤ, ꯃꯗꯨꯅ ꯇꯧꯕꯨꯜꯂꯣꯝꯗꯒꯤ ꯑꯣꯏꯅ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ ꯈꯟꯗꯨꯅ ꯒꯥꯔꯤꯗꯨ ꯊꯧꯔꯛꯄ ꯍꯧꯔꯝꯃꯤ꯫ ꯃꯐꯝ ꯖꯒꯥꯗꯨ ꯂꯝꯕꯦꯟꯁꯨ ꯌꯥꯝꯅ ꯐꯠꯇꯦ꯫ ꯃꯗꯨꯅ ꯑꯩꯁꯨ ꯒꯥꯔꯤꯗꯨ ꯈꯔ ꯇꯞꯅ ꯊꯧꯔꯝꯃꯤ꯫ ꯅꯥꯛꯀꯦꯁꯨ ꯂꯝꯍꯥꯡ ꯄꯥꯠ ꯉꯥꯛꯇꯅꯤ꯫
ꯃꯤꯁꯨ ꯀꯌꯥ ꯇꯥꯗꯦ ꯑꯩꯅ ꯂꯥꯛꯏꯕ ꯂꯝꯕꯦꯜ ꯑꯗꯨ ꯑꯁꯨꯝꯅ ꯑꯩꯅ ꯊꯧꯔꯤꯕ ꯂꯝꯕꯦꯜ ꯑꯗꯨꯒꯤ ꯇꯪꯈꯥꯏꯃꯨꯛ ꯆꯠꯂꯛꯄꯗ ꯂꯝꯕꯦꯜꯗꯨꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯤ ꯑꯃ ꯃꯇꯣꯝꯗ ꯃꯃꯥꯏꯗꯨ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯨꯞꯊꯔꯒ ꯆꯠꯂꯝꯈꯤ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯋꯥꯈꯜ ꯃꯁꯤꯕꯨ ꯀꯅꯥ ꯑꯣꯏꯕꯖꯥꯠꯅꯣ ꯑꯍꯤꯡ ꯑꯁꯤꯗꯕꯨ ꯃꯇꯣꯝꯗ ꯆꯠꯂꯤꯁꯤꯕꯨ ꯂꯝꯕꯦꯟ ꯑꯩꯅ ꯈꯔ ꯐꯔꯒꯗꯤ ꯐꯩ ꯂꯝꯕꯦꯟꯁꯤꯁꯨ ꯐꯠꯇꯦ ꯃꯅꯥꯛ ꯑꯁꯥꯏꯗ ꯌꯨꯝ ꯇꯥꯕꯁꯨ ꯅꯠꯇꯦ ꯈꯟꯗꯨꯅ ꯑꯩꯁꯨ ꯒꯥꯔꯤ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯗꯒꯤ ꯍꯦꯟꯀꯠꯅ ꯊꯧꯔꯛꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯃꯨꯛ ꯑꯉꯛꯄꯅꯤ ꯍꯧꯖꯤꯛ ꯋꯥꯏ ꯑꯩꯒꯤ ꯃꯅꯤꯡꯗ ꯆꯠꯍꯧꯕ ꯅꯨꯄꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯤ ꯑꯃꯁꯨ ꯂꯝꯕꯦꯟ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯃꯃꯥꯏꯗꯨ ꯃꯈꯥꯗ ꯇꯨꯞꯊꯔꯒ ꯑꯃꯨꯛ ꯆꯠꯂꯒ ꯂꯩꯕ ꯑꯃ ꯑꯩꯅ ꯎꯔꯛꯈꯤ ꯃꯗꯨ ꯍꯦꯛ ꯎꯔꯨꯕꯗ ꯑꯩꯁꯨ ꯏꯁꯥꯗ ꯇꯨ ꯈ꯭ꯌꯥꯎ ꯂꯥꯎꯅ ꯆꯣꯡꯈꯠꯂꯛꯈꯤ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯑꯩꯁꯨ ꯍꯥꯏꯐꯦꯠꯇꯤ ꯃꯅꯤꯡ ꯑꯣꯜꯂꯒ ꯆꯦꯞꯄꯒ ꯌꯦꯡꯉꯝꯃꯤ ꯋꯥꯈꯟꯗꯁꯨ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯕꯨ ꯂꯥꯏ ꯑꯣꯏꯔꯤꯕ ꯖꯥꯔꯥ ꯅꯠꯇ꯭ꯔꯒ ꯃꯤ ꯑꯣꯏꯔꯤꯕ ꯖꯥꯔꯥ ꯃꯑꯣꯡ ꯑꯃꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯧꯗꯨꯗꯤ ꯈꯜꯂꯝꯃꯤ ꯍꯥꯟꯅ ꯑꯩꯅ ꯊꯧꯔꯝꯕ ꯒꯥꯔꯤ ꯆꯥꯡ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯑꯃꯨꯛ ꯂꯝꯕꯦꯟ ꯑꯐꯠꯇꯕꯗꯨꯗ ꯈꯔ ꯀꯜꯂꯞꯅ ꯊꯧꯕ ꯍꯧꯔꯛꯈꯤ ꯑꯗꯨꯕꯨ ꯑꯃꯨꯛꯀꯁꯨ ꯑꯉꯛꯄꯅꯤ ꯑꯍꯨꯝꯂꯛ ꯁꯨꯕ ꯑꯣꯏꯅ ꯉꯁꯥꯏ ꯑꯩꯅ ꯍꯟꯖꯟ ꯍꯟꯖꯟ ꯊꯦꯡꯅꯔꯛꯈꯤꯕ ꯅꯨꯄꯤꯗꯨ ꯃꯥꯡꯗ ꯑꯩꯅ ꯊꯧꯔꯛꯀꯗꯕ ꯂꯝꯕꯦꯜ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯑꯃꯨꯛ ꯆꯠꯂꯒ ꯂꯩꯔꯝꯈꯤ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯈꯪꯖꯔꯝꯃꯤ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯁꯨꯃꯥꯏꯅ ꯇꯧꯕꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯤ ꯑꯃꯅꯕꯨ ꯑꯩꯒꯤ ꯂꯥꯛꯀꯗꯕ ꯂꯝꯕꯦꯜ ꯑꯁꯤꯒꯤ ꯃꯇꯥꯏꯗ ꯆꯠꯇꯨꯅ ꯂꯩꯔꯝꯕ ꯍꯧꯅꯗꯦ ꯃꯤꯗꯤ ꯑꯣꯏꯔꯔꯣꯏ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯗꯤ ꯑꯣꯏꯔꯦ ꯑꯩꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯀꯔꯤ ꯊꯣꯛꯇꯣꯔꯤꯕꯖꯥꯠꯅꯣ ꯃꯪꯅꯒ ꯀꯌꯥ ꯅꯨꯡꯉꯥꯏꯇꯕꯒ ꯈꯜꯂꯝꯃꯤ ꯀꯣꯟꯅꯗꯤ ꯑꯩꯁꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯏꯁꯩ ꯀꯟꯅ ꯊꯥꯔꯒ ꯒꯥꯔꯤꯗꯣ ꯄꯥꯏꯈꯩ ꯊꯧꯔꯛꯑꯝꯃꯤ ꯑꯗꯨꯕꯨ ꯐꯅ ꯀꯟꯅ ꯑꯩꯅ ꯒꯥꯔꯤꯗꯣ ꯊꯧꯖꯔꯕꯁꯨ ꯂꯝꯕꯦꯟ ꯐꯠꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯛꯏꯕ ꯂꯝꯕꯦꯜ ꯑꯗꯨ ꯂꯥꯟꯊꯣꯔꯛꯄ ꯄꯥꯛ ꯄꯥꯛ ꯉꯝꯃꯝꯈꯤꯗꯦ ꯀꯣꯟꯅꯗꯤ ꯑꯍꯨꯝꯂꯛ ꯍꯦꯛ ꯊꯦꯡꯅꯈꯤꯕ ꯃꯇꯨꯡꯗꯒꯤꯗꯤ ꯂꯝꯕꯦꯟ ꯃꯇꯥꯏꯗ ꯆꯠꯂꯝꯕꯗꯨ ꯊꯦꯡꯅꯔꯛꯈꯤꯗꯦ ꯑꯩꯁꯨ ꯋꯥꯈꯟꯗ ꯂꯩꯍꯧꯔꯕ ꯖꯥꯔꯥ ꯅꯠꯇ꯭ꯔꯒ ꯑꯃꯨꯛ ꯊꯦꯡꯅꯈꯤꯗꯣꯏꯖꯥꯔꯥ ꯈꯟꯅ ꯒꯥꯔꯤꯗꯣ ꯈꯔ ꯇꯞꯅ ꯑꯃꯨꯛ ꯊꯧꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯑꯉꯛꯄꯅꯤ ꯑꯩꯒꯤ ꯒꯥꯔꯤꯒꯤ ꯃꯅꯤꯡꯒꯤ ꯁꯤꯠꯇ ꯃꯤꯑꯣꯏ ꯑꯃ ꯐꯝꯗꯈꯤꯕꯒꯤ ꯃꯑꯣꯡꯗ ꯒꯥꯔꯤꯒꯤ ꯁꯤꯠ ꯑꯗꯨ ꯀꯦꯗ꯭ꯔꯛ ꯀꯦꯗ꯭ꯔꯛ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯛꯈꯤ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯈꯪꯖꯔꯝꯃꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯀꯔꯤꯅꯣꯃ ꯌꯥꯎꯔꯦ ꯍꯥꯏꯕꯁꯤ ꯃꯗꯨꯅ ꯑꯩꯁꯨ ꯇꯨꯡꯁꯠ ꯂꯥꯎꯅ ꯂꯩꯊꯣꯛꯑꯒ ꯍꯦꯛꯇ ꯌꯦꯡꯉꯝꯗꯦ ꯇꯞꯅ ꯇꯞꯅ ꯒꯥꯔꯤꯒꯤ ꯃꯌꯥꯏꯗ ꯄꯥꯜꯂꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯃꯤꯠꯁꯤꯅ ꯍꯥꯏꯐꯦꯠ ꯆꯦꯞꯄꯒ ꯌꯦꯡꯉꯝꯃꯤ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ ꯑꯩꯒꯤ ꯒꯥꯔꯤꯒꯤ ꯏꯔꯣꯏ ꯂꯣꯏꯕ ꯁꯤꯠ ꯃꯅꯤꯡꯗ ꯉꯁꯥꯏ ꯂꯝꯕꯦꯟ ꯃꯇꯥꯏꯗ ꯑꯩꯅ ꯍꯟꯖꯟ ꯍꯟꯖꯟ ꯑꯍꯨꯝꯂꯛ ꯊꯦꯡꯅꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯐꯝꯃꯒ ꯂꯩꯕ ꯑꯃ ꯑꯩꯅ ꯎꯔꯛꯈꯤ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯀꯤꯃꯟꯈꯤꯗꯨꯅ ꯇꯨꯡꯗ ꯑꯣꯜꯂꯝꯗꯦ ꯒꯥꯔꯤꯒꯤ ꯍꯣꯔꯣꯜ ꯑꯗꯨ ꯍꯧꯅ ꯍꯧꯅ ꯈꯣꯡꯉꯒ ꯒꯥꯔꯤ ꯑꯗꯨ ꯄꯥꯏꯈꯩ ꯊꯧꯔꯝꯃꯤ ꯋꯥꯈꯟꯗꯁꯨ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯈꯤꯕ ꯋꯥꯐꯝ ꯑꯃ ꯅꯤꯡꯁꯤꯡꯉꯛꯈꯤ ꯏꯕꯨꯡꯉꯣ ꯃꯤ ꯐꯠꯇꯕꯗꯤ ꯍꯥꯏꯖꯔꯒꯁꯨ ꯇꯥꯗꯕꯅꯤ ꯑꯗꯨꯕꯨ ꯏꯁꯣꯔꯗꯤ ꯍꯥꯏꯖꯔꯒ ꯀꯣꯛꯄꯤꯕꯅꯤ ꯋꯥꯍꯩ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯄꯗꯒꯤ ꯑꯩꯁꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯁꯨꯝꯅ ꯁꯣꯟꯖꯔꯝꯃꯤ ꯍꯦ ꯏꯁꯣꯔ ꯅꯆꯥꯅ ꯑꯩꯍꯥꯛꯄꯨ ꯌꯨꯝꯗꯗꯤ ꯌꯧꯍꯟꯕꯤꯌꯨ ꯅꯆꯥꯅ ꯂꯝꯕꯦꯜ ꯑꯁꯤꯗ ꯐꯥꯎꯔꯒ ꯂꯥꯛꯄꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯑꯄꯪꯕ ꯅꯆꯥꯅ ꯅꯥꯏꯅꯤ ꯈꯟꯗꯨꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯋꯥꯍꯩ ꯑꯁꯤ ꯆꯤꯟꯗ ꯍꯟꯖꯟ ꯍꯟꯖꯟ ꯁꯣꯟꯖꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯃꯤ ꯇꯥꯗꯕ ꯃꯐꯝ ꯑꯗꯨ ꯂꯥꯟꯊꯣꯔꯛꯇꯨꯅ ꯌꯨꯝꯂꯛ ꯃꯄꯥ ꯌꯧꯁꯤꯜꯂꯛꯑꯝꯃꯤ ꯑꯩꯁꯨ ꯃꯤ ꯈꯔ ꯇꯤꯟꯕ ꯖꯒꯥ ꯑꯃꯗ ꯒꯥꯔꯤꯁꯦ ꯈꯥꯝꯒꯦ ꯈꯟꯗꯨꯅ ꯅꯥꯛꯌꯦꯠꯇ ꯃꯤ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯨꯌꯦꯡ ꯌꯦꯡꯉꯝꯃꯤ ꯇꯧꯕꯗꯕꯨ ꯑꯍꯤꯡꯒꯤ ꯄꯨꯡ 10ꯃꯨꯛ ꯇꯥꯁꯤꯜꯂꯛꯄꯒ ꯂꯩꯔꯛ ꯁꯣꯔꯣꯛꯁꯨ ꯃꯤ ꯑꯃꯇ ꯊꯣꯛꯅꯔꯝꯈꯤꯗꯦ ꯀꯣꯟꯅꯗꯤ ꯄꯥꯟ ꯗꯨꯀꯥꯟ ꯑꯃꯈꯛ ꯊꯣꯡ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯤ ꯃꯃꯥ ꯃꯆꯥ ꯑꯃꯁꯨ ꯗꯨꯀꯥꯟ ꯑꯗꯨꯗ ꯄꯣꯠꯆꯩ ꯂꯩꯕꯒꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯩꯁꯨ ꯃꯈꯣꯏ ꯎꯕꯗꯒꯤ ꯒꯥꯔꯤꯗꯨ ꯗꯨꯀꯥꯟ ꯃꯃꯥꯡ ꯑꯗꯨꯗ ꯏꯐꯤꯡ ꯐꯤꯡꯅ ꯊꯧꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯑꯩꯁꯨ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯃꯄꯥꯟꯗ ꯏꯁꯥꯗ ꯏꯐꯤꯡ ꯐꯤꯡꯅ ꯀꯨꯝꯊꯔꯝꯃꯤ ꯑꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯗꯨꯀꯥꯟ ꯃꯅꯥꯛꯇ ꯂꯦꯞꯄꯝꯕ ꯃꯃꯥ ꯃꯆꯥ ꯑꯗꯨꯁꯨ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯁꯤ ꯑꯃꯗ ꯊꯩꯖꯤꯟꯈꯤ ꯑꯩꯁꯨ ꯗꯨꯀꯥꯟ ꯑꯗꯨꯗ ꯆꯪꯗꯨꯅ ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯂꯩꯔꯝꯃꯤ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯄꯥꯕꯨꯡ ꯑꯩꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯀꯔꯤ ꯌꯥꯎꯒꯦ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯗꯨꯀꯥꯟ ꯐꯝꯃꯤꯕ ꯑꯍꯜ ꯑꯗꯨꯁꯨ ꯃꯥꯒꯤ ꯗꯨꯀꯥꯟ ꯃꯅꯨꯡꯗꯒꯤ ꯍꯥꯏꯐꯦꯠ ꯆꯦꯞꯊꯔꯒ ꯑꯩꯒꯤ ꯒꯥꯔꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯩꯒꯤ ꯅꯥꯀꯟꯗ ꯂꯦꯞꯄꯤꯕ ꯃꯃꯥ ꯃꯆꯥ ꯑꯗꯨꯁꯨ ꯒꯥꯔꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯀꯣꯟꯅꯗꯤ ꯑꯍꯜ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ ꯁꯤꯗꯩꯗꯤ ꯀꯔꯤꯁꯨ ꯎꯗꯦꯅꯦ ꯀꯩꯗꯧꯔꯒꯦ ꯅꯪꯒꯤ ꯒꯥꯔꯤꯁꯤꯕꯨ ꯍꯪꯉꯛꯈꯤ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯉꯁꯥꯏꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯛꯄ ꯃꯗꯨꯒꯤꯅꯤ ꯐꯔꯦ ꯄꯥꯕꯨꯡ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯁꯨ ꯈꯪꯉꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯉꯥꯏꯈꯣ ꯏꯕꯨꯡꯉꯣ ꯅꯪ ꯑꯩꯒꯤꯁꯤꯗꯒꯤ ꯃꯩꯈꯦꯠ ꯑꯃꯗꯤ ꯂꯧꯈꯣ ꯑꯗꯨꯒ ꯂꯝꯕꯦꯟꯅ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯃꯤꯑꯣꯏ ꯑꯃꯅꯕꯨ ꯅꯪꯒꯤ ꯒꯥꯔꯤ ꯑꯁꯤ ꯍꯦꯛ ꯈꯥꯝꯃꯛꯑꯕꯗꯤ ꯅꯪ ꯁꯨꯈꯥꯝ ꯈꯥꯝꯕ ꯌꯥꯗꯦ ꯌꯨꯝ ꯌꯧꯅꯕ ꯆꯨꯝꯗ꯭ꯔꯤꯡ ꯆꯨꯝꯅ ꯊꯧꯀꯣ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯩꯁꯨ ꯍꯣꯏ ꯄꯥꯕꯨꯡ ꯍꯥꯏꯔꯝꯗꯨꯅ ꯗꯨꯀꯥꯟ ꯑꯗꯨꯗꯒꯤ ꯃꯩꯈꯦꯠ ꯑꯃ ꯂꯧꯔꯒ
yum tamna amuk gari do thauba haurakhi tawbudu dukan adu dang hak khamubadagi ai chui sada ki badi kharadi pharami phana masi oiduna sunumitu ayum yautribawde ai gi gari gi sit maningda leithoga sukeng yengamde yum yoromdai mikubadu su gari maningda kok posak amana gari gi mingsel adu da yaibagi makhon so tarakhi madu swai onthoga yengamde konadi usinna chin yum yorakhi yumgi miyoi singsu thiengabanina loina tumnarami aisu gari dagi phallong na chung tharakduna tungona yengamdabi yum manungda kanna chensalami dada hoi ima hoi da suwa phamasi haudoke khalami adubo makoisu nungaina tumaga leibaduda aisu numito sakhumda sangaga chak chaba bokki jabadagi aigi kada dum sangami wakanda su gari manung aduda nupido yauri boida ningami pamungda sangaga isu tumnaba hipthage hek tawrakpada aigi sumangda khamahuriba gari do thong hangthokibagi makhola maina tarakhi konadi aisu wakhalama lakhi hera hojikte aisu yum yaure yum asida su itomda leiba natte dada ima baba hoisu loina leiri maduna aigi kagi thongna wasi hangdoaga mapanda aigi gari gi thong hangdokhibadu kari oiba janu yenge khanduna aigi kagi thong adu kina tamna hangdoaga mapanda aigi gari khamiba maike yadomde yengami tanza adu da su hanigi mataw adu ga sap manana aigi gari gi loiba sit maning adu da nupi du phamaga dumak leiramkhi handakte chu isada ki ba heman khiduna ima gi manakta sangaga ima bu haudo ami ima amukta hawgalo ai kari numa tawre se amukta hawgalo hairami madudagi ima su kaidorage haidana hawgalakhi aina ima hawdokpodo baba su tarabra khangde kaidorage bungo halakpa kyam kuire hangakhi madudai chu isada taktakana ima da sumna hairami ima ai ngasi kari numa thengnare hauji aigi gari maningda nupi ma phamaga lehauri ai yamna kire hairami aigi matodu de ima sum mamit khangsing singaktuna aingonda sumna hairaki kaino nangna hairisibo hauji su lehauri bo nupi du bo hangakhi aina mo hauji aina thungna hangdoga yengobada phamaga lehauri bani ado ima ai karimata tawroidro hangami aigi wafam aduda baba sumagi phamungdagi phoklaungna hawgalakhi aduga dada hawdoga imaga khoi puna mapanda thoami aiso gari edomda khuthindu na taami tu gari manung asida ni phamisi hojik su nupi edo phamangini nakoina udabagi wani amukta yengo hairami tawbada bo matam adudadi ngasaina ukiba nupi do gari manung aduda leiramkhide dadana soigi gari manung aduda sangaga kai yawgi na chek tawrami imana soengonda ibungo kari su yawde se isagi wakhana oiramba su yai hayeng nong hekngan baga ima maiba makauge adu yengthon si hairakhi phanamasi oiduna soigi wakhandadi akiba mi paiba made adum pokhi ima baba hoida soina somna hairami asu koiba matam se ibuna koida lightin but prese ki haikiba numit pu yawbro adu ngasi de isa se tasingna kijai ngasi engonda thingnar ki batawuk singadu aigi wakhana de sungna natre nakoina udabagi wani nupido hojik su gari manung asida ma soidana yawrong khini hairami aina adumna isade thakthakad ipi rasielaga pau tambadagi makoina ibu themjan birakhi gari du su thong khumjalamaga imaga babaga nei mungda sangasi hayeng nungalaga maiba kauraga tanarasi kasigi di isa waramani akoi sangbirage nangi kada potharo hairakhi asumna mayam changdana ibu themduna imungda changnaba hairakhi madudagi su isada kiba magloinana sumangdagi akhoi yunggi mangon darida karakena hek tawrakpada aigi wakhanda gari eduda nupidu amuk yawruga leibagi mongda isada phaurakhi matam adudasu aina mai haibet leithoga gari edomda yengupa matamda masagi nupidu gari manungdagi makokak lithoga engonda munna yengtuna leiramkhi aduga amuk makokta sat laungna gari manung aduda amuk lisankhi madu hek urakpadagi heidi isada laukungba tawduna yum manungda langna phana ngamdaba makai kuchen selami miku badudagi aisu isada gyan mangki kona de aina gyan tarpa matamdadi aigi nakta maiba ma leirami maiba du hek uba matamdasu ai isada khangprak khangki ima babana soibu kidana ba themdan birami masigi matung maiba du na mapung phana laitin khwiram biraba matung aisu wakan mapung phana laaba kanda maiba du na aina thingnar ki bapumba wari tamo hairakhi madudai su lambial adu da thingnar ki bapumba wari tamami
Konadi maibaduna wari puma taraba madung asumna hairakhi nangna numit aduda kariguma gari hek khamamba thoklaba natraga lambel aduda gari do yarak khulaktaba ma hek yaroklaba nang pharak tani nangna posaka do thengnajarabasu yum phawdadi yokjari ibasi isona nangbu kanbirabani adubo posaka dudi mafam aduda lehodri nangi natung inarakle adugine nangi namittada uribado hairakhi maibadui wafam aduda isu kariguma maningsingakhi madudi aina hing aduda nupiduna gari aduda hek yaurokpaga imana ingonda takpirakiba wahi adu ningsingakduna chinda sonjakibadu akhoi lamsibu kolba isorasina tabirami maduna ai yumda yaurokpani wafam asi maibaduda hairba matamdasu maibaduna summi madugini isora phabadi magi thopam mapa daida akoina thingnajarabasu adum jaga daida lehugani nangi natung inaraktisinadi lamhang tuma mafam adaida saktar ka leiba afataba saroi ngaroi ni hairakhi masigi matung aiso numitugi thangdo dudagi amokhana isada karisu tawrakhidre aigi gari dusu maibaduna fajana like pharamaka koktok singtok pirami adubo amomok marak mamangi thodo aina thokhibado amok hekta ningsingakpada isada kiba amadi phawri masini meyam ngasigi rian horror story mathangi warida meyam punamuk thengnarasi masigidi meyam dagi kaina namba bidaya lokjari